Kangpokpi district ki Sapramena police station ki manung chanba Lailon village amasung Konsakhul amadi Kautruk amasung Laothokhre gi marakta Kuki militant singa khungakpa singa gi marakta Nongmei Kapnakhre hairi IT news na phangba pauda thakdok asi ngasi ayuk pung 10 rom tabada thokibani nakalani gi marakta Nongmei Kapnaba aduda Kuki militant ani Sire hairi laikhidraba singa dudi leimakhong mission bank dagi Henminland wifi apokpa Luntilan wifi amasung Kunkho village dagi Thanmilung hangsing apokpa Lunkhongam hangsing kawi hairi pawasina hai ngasi ayu Kuki militant singna Laothokhre gi area da Nongmei kapsilakpadagi khungakpa singna su handuna nakalani gi marakta akan mamongda khuthoknabada Kuki militant ani adu laikhidabani hairi Nakalamoromda Thokdokasibu Committee on Tribal Unity COTU na yaningdaba phongdokpaga loinana Kangoi village da emergency meeting pangthokhibaga loinana Kangpokpi district da emergency shutdown Laothokhre